Image TV yang sing udam kuman naurem na kurum jari loina na ngasigi merobe pau pijari. Moreda matau toba special commando amadi state force ki matau taba khuzu khulai sing arang yorakre hairi. Common question pre-board exam 2024 ngasidagi haukre. Lilongi thau doctor laikhidraba mioi mangagi arobe matau mangam ngasai pangthokre. Loidana lupa lak ngagi reward lokthok kabat terrorist Javed Ahmed metu Delhi police na ngasi fakre hauzik mapung pau lobirasi moreda mathau tauba special commando amadi atai state force ki mathau taba nongmei maru amadi atai ahen ba khuzu khulai kaya ngarang moreda yorkhre hairi hiram asigi matang da image tv na phangba thajba yaba mafam dai phangba pauda Mamang thagi kuntrada moreda law and order ngakpa zoktaba leitana mathau tawduna leiba special commando gi SP TS Krishna Tombi na Manipur Police ki additional director general of police law and order da moreda mathau taba nomai maru lising yang khairom pina ba haijaki madugi matung ina ngarang asai moreda tongan ba makhal gi nomai sing maru lising yang khairom adu helicopter sin aduna thinkibani loinana ngarang moreda Pikiba aduda nongoi maru khakta natana Manipur police ta nauna yorkraba tongan ba anu makhalgi nongoi amadi bom ge asu yauke hairi panba yabadi mamang sahi gi me humgi numidang dagi hona moreda kuki khulai paiba singna maitei singi yum kaya mai thabagi mathakta state force gi mathakta yamna toine attack kaya sathaduna lakibani haiba kuki terrorist sing gi attack aduda moregi SDPO Anand Sibagi mathakta ABSM amadi commando person kaya su asopan nang kharwani loinana hojiksu haukiban numit khara nigi mamang dagi moreda Myanmar da based of kuki lalho sing yauna attack torkhibani amadi kuki khulai paiba singna sathrakliba attack aduda central force forward soklaba phawda moreda leiba Assam rifles na kuki khulai paiba singi mathakta ngasi phawba khut thadana leibagi mayokta moreda gi lanjel taktuna Imphal gi relief camp singda leiba victim kaya dagi pendaba phonok kibasu leirabani Manipur da mite emasung kuki community ani gi marakta mamang sahi gi me ahum dagi thorkiba kalu ki irang asi tijinaba central government ki Ministry of Home Affairs na linkat kiba member ahum gi Commission of Inquiry Manipur Violence 2023 da Nanai Music Association amadi atai myo kyana makoi gi thokiba irang ga mari leinana complaint amadi affidavit pisin bagi matam saliba sahi asigi January 2024 phawa sangdok lei haina commission asigi secretary na ngasi public notice ama thokre Ministry of Home Affairs na thokiba Commission of Inquiry gi chairman na Guwahati High Court ki Chief Justice Ajay Lamba members singna Himanshu Sekhar Das hanagi IAS amasung Aloka Prabhakar retired IPS ni commission gi inquiry gi report Ministry of Home Affairs ta pisin gadabani haina ngasi thokiba public notice asida hairi amromda Commission of Inquiry Manipur Violence 2023 affidavit submit tawagi matam sangdokhibabu All Manipur United Clubs Organization amuko gi makedagi commission asi thagat pa phongdok galoinana numit kunni matam sangdokliba asigi manungda mari leinaba singna affidavit ta mathau taba information sing evidence sing adu advocate sing da pibiduna matam chana affidavit submit tahonsi haina appeal tawjari haina amuko gi serol amada hairi Board of Secondary Education Manipur Loba ISSLC exam gi hek maoinana All Manipur recognized private school welfare association na sahi kudingi pangtungtuna lakpa common question pre-board exam 2024 ngasi dagi haukre thasgi kuma phawa pangthokadoriba exam asigi ngasi ahobu numita English subject ki oina Manipur gi tongan ba exam center singda mahairoi lising tara henbana saruk yaduna English singna exam pangthokke
exam hobo numita association asigi president vice president amadi assistant secretary na lusingba tongan ba team ahumna exam center singda koina satuna yengsin khre yengsin khongchat aduga mari leinana pre board exam asigi controller p roman na haikibada borsem na lauduna paikhalak liba HSLC exam gi pattern norm sabchana induna pangthok liba pre board exam asi class 10 exam thagadoriba mairoi singda akiba yauduna amadi free and fair oina exam thaba ngamnaba pangthokpani loinana lakadoriba HSLC exam mayak nagadoriba mairoi sing asi thanipan phajilaklaba lamdam masigi irangi seitheng nangbatana covid pandemic nasu mamangi class singda seitheng nangkraba ngaktani Mahiroi Singh asigi academic career da khardang orbasu mateng pangna bo wakhalonda all Manipur recognized private school welfare association na silangdona pangthok leba exam asi tek ta kaidana aswengam yaudana pangthokpa yahan bigidamak exam leiban numit singda athingba thambidana mateng pangbiu haina praja section khuding makta paujen laklei tek ta kaidana pangthokpa ngamjana bigidamak Manipur civil society organizations, individuals, and government cartoonists in the Salaiba Matamda, Parekha Laban missing the day, Parekaga Mari Lainava, Satra Singh, the Mama Mapa Singh, Prekagi duty Tariba Singh, Pangtok Pidana, Hydro Pekha, Submapun Pana, Pangtokada, Tuna Magna Sajupina view, Matin Pangview, Highness, all Manipur recognized private school welfare association in Makadege, Amukusuhana Noche. Exam asi pangthok mari lainana Victoria High School Kaksingi headmaster KHS Ranjan na pre-board exam asi pangthok pana mairoi singna like paningbagi sang wangbatana akiba yaudana ISSLC exam the my park na saruk yabang mi Manipur lariba government amadi private school khuding mak nasu pre-board exam asida ayam saruk yabiduna mairoi singbu tungi career sembra achobu thodang logodoriba exam asi lanthokpa ngamnaba honaminasi haike Ani lojai na makata ba lakatoi basai singsidasu sopara koi hek Manipur board ki exam si conduct tori ba makai NAP lakraba matungda yadabi government ki policy ma lakhibani hek la iba makai di haiba pre board exam si yawbachina khwaidagi aidi satra singi tungi punchida hoji ki class 10 ki result si khakta natana tungi punchida hona ningbagi yamda chawbi ithilama de pi hainai lojai marmaduna Thasigi amada lilong singjau da thokiba laibak tiba thodok ta laikhidraba mioi mangagi aroi mathau mangam ngasi mioi lising kaya tinduna pangthokre thodok aduga mari leinana sengpu JC amadi lenga ka ngarang yasinaba porpadagi laikhidraba lilong singjau dagi MD Sirajuddin Makak sahi yankhai manga apokpa laikhidraba Rezuddin MD Azad Khan LS apikpa sahi kuntrawa apokpa MD Nurjaman Makak Mayum MD Hussein Makak Mayum sahi kunmanga apokpa laikhidraba MD Habibur Rahman sangai phamdagi hojingna laikai adu laiba MD Dawud Khan Hundrei Mayum sahi nipu apokpa laikhidraba Jalaluddin amadi Lilong Dolai Thabidagi Maulana Abdul Razak Merai Mayum sahi kuntraga taret apokpa laikhidraba MD Jalaluddin LS Yaimagi Thawai Yaudram Haksang adu ngasi miyamna Janimski moktagi puraklaga ngasi aroiba mathau mangam pangthok kibani Lilong Chingjau gi lampakta ngasi ayuk pung 10 da laikhidraba singi janaza nawaz funeral prayer solba matung masa gi laikai gi kabristan singda leiron jan kibani JSC ko convener Islam Makak Sana Paumi Singda Pondrok Pada, Lamda Masida Kundaminariba, Maitay Pangal, Ani Say, Lining Lison Kenrabasu, Tanatana Yaro Daba, Igi Marini, Ikoi Masen, Nuxi Sanan Amatoina, Himin Narkivani Kanagumba, Karana social media that Todokasina Maram Waraga, Mitop, Sangbat Tingle, Hairaga, Awayakum, Tonobagi Tong Kara, Tenariba say, Yamna Live Tivani, Masina, Ikoi Masen Marakta, Asoba, Mangjaba. Workloi hiding I late, Maitay Pangal, Anigi Merta, Mito, Ama Yaude, Todo Asina Maram Weraga, sentiment Sokudagi, Mio social media, the Pendaba, Polok Savani, Haina, Yamba, Amagi Salon Loriba, Maitay Sinau Sing so, Kaduk Piraga, Nakpio, Asumba Tonga say, Makatana, Tobigano Haina, Maitay Pangal Gisil in out Singda, Apil Tawzari Haina so, Islam, Makaksana, Founder Lake. Social media da Nang River, Haina River Mayamase.
masi ngasi dagidi akoi toklasi atopa phagdaba leibaki acho isu kaya marobama lakadaba lei development ga mari leina bada akoi social media da pau pinaraga akoi phagdaba mafam matam yengaga hainarasi natabida akoi social media da karan turan amana amabu hunba amana amabu chaiba apendre haidana amana amabu heta ngangba masina maram oiraga akhang ahi sariba mayamse masi ngasi dagidi toklasi थासिगी जनवरी अमदा मणिपुर की लिलोंग सिंजाव थोखिबा नुंगाइतबा थौदोक लेखिद्रबा मियोय मंगा अमसुंग असोपन नंखिबा मियोय ट्राइनि थोइगी दमकता नुंगाइतबा फोंदोकपा अमदी चीफ मिनिस्टर एन बीरेन सिंहबु थागतपगी प्रेस मीट अमा मणिपुरी मुस्लिम डेवलपमेंट ऑर्गेनाइजेशन असम अमसुंग अंजुमान ई उलुमाई मणिपुरी असमना ngasi जनवरी मरीदा बंसकांदी Kasar Laiba Manipuri Muslim Development Organization Assami Office da Pangtokre Press Meet Aduda Manipuri Muslim Development Organization Assami President Abdul Nur Chaudhary na Phonokibda Manipur gi ikai khunningai oirba Chief Minister N Biren Singh MLA Lusingba Singh amasung Praja miyamna thodok aduga mari leinana atai pamdaba thoningdaba thodok thoktanaba honakhiba adugidamakta Chief Minister Biren MLA amadi Praja Singbu thagatpa phongdokhi loinana Maitai Pangal gi CSO amasung Pangal Lusingba Singha phaminaduna makhogi demand sing pigani haibi khiba adugidamakta su Chief Minister Biren Singhabu thagatpa phongdokhi loinana thodok aduga mari leinana maral leibas singbu matik saba sera bibinabasu press meet aduna appeal tauke press meet aduda Manipur Muslim Development Organization Assam President Abdul Nur Chaudhary Chief Advisor Muhibir Rahman Khan aduga Anjuman e Ulumai Manipur Assam ki patron Alhaj Salahuddin Kasmi General Secretary Alhaj Mufti Abdul Hakim Amadi atai members sing so saruk yake Matam amada State Highway Weramba Hojina National Highway 137A Weraba Waheng Lekai dagi Mang Ipal amadi Kaksing Lamkhai Yauriba kilometer nifu mariga meter sangwa ga sugna mapan sangba lambi for laning ohenaba lenga ki mari leinaba authority na yamna mamutana naineduna sangsilakliba asibu representative of land owners adjacent to National Highway 137A southern side Kaksing Manipur na thagatpa madi harau phongdok lei DIPR sembagi akupa warol da hana 4 lane oikraba mafam khara Mang Imphal Bazar area amadi Kaksing Bazar area da leiba phibam kahendana thamlaga atopa traffic volume ga chana da mafam singda lam acquisition taunaba asset frep leiri adobu measurement team amana ikui kuidringa da Kaksing area da lambi gi kha thangba khakta da charongna fit nipuga mari onsilamba say representative of land owners adjacent to National Highway 137A southern side Kaksing na haksing na lawi English singam ga samapan marpudra mari ge eviction da masagi patalen PAODAM thambiraga 4 lane same khrabana nena tana sengbat sagat laba yum kai dukan ke hojik amuk acquire to highway Miam gi sanabigi pumbagi wang madani tangai fatawa lerebasu kha wang animaktagi khar lobiu lambi meadagi alignment lobinaba mari leinaba khodingda representatives of land owners adjacent to National Highway 137A southern side Kaksingna appeal tawrakli Chinkuki narco terrorist singna sathrakliba mihat mipun gi thabak ase loisindaba maramna lamdam asigi samjarba pajakya lepalaitana halakli mioi lising kaya halaga irang asi state amadi center na loisin gadori bano haina Chinkuki narco terrorist singi attack ta like nabang ngamdana laikhidraba singa kham lamyan bagi apokpa singa kham ibut tomana lenga tapen phongdok lei misi asi matang da sem kiba JSC amadi semester ga yanaba porkpadagi ngasi asi haksang gi postmortem torba matung ngarang purel tumu khongda leiba mahaki yumda arobe mathomang pakthok nabagi damak janim smoke tagi lokthok pada wafam asi paumi singda phongdokibani mahang makhata na hai thok lebalan asi loisinaba sarkar asina karigumba khongthang amata paikhataba amadi honadaba asi noaite mioi lising kaya siraga lan asigi solution purakadari bano natraga Manipur se utki mapai walhalaga matungda sarkar asigi aningba du thungadori bra tasengna irang asigi solution purake haina khallaga India amadi Manipur government na honorabadi karisuk
कुईदबा कुईगदब नते कुकी नार्को टेररिस्ट सिंगना सथरकलिबा मिहात मिपुन की थबक असी कयाम कुईना सरकार असिना येंगदुन लेगेदरिबनो कुकी टेररिस्ट सिंगी मिहात मिपुन असी येंगदुना पालिबा सरकार असिना अपेनबा पोकलबरा लदम असिगी इमा इबेल सिंगना ममितगी मपी तारगा लैबा असिदा अपेनबा ओइरबदी पालिबा सरकार अनिमगना मणिपुर असि लोसिनबिगे हारबसु लोसिनबिरो चिन कुकी नार्को टेररिस्ट सिंगना सथरकलिबा मिहात मिपुन की थबक असी अथुबा मतमदा पालिबा स्टेट अमदे सेंटर लेंगाकना लोसिनबियो हाइकी थवा याउद्रबा लमयानबगी हक्सांग असिना तुमुखोक्ता लैबा महाकी युम तमना पुरपगी लंबिदा मियामना लैसु कट्टुना इकाई खुनबा उत्खी तकी मपी सिंथरगा लाइफाक से मई हौना सागा मदुदा सेंटर अमदी मणिपुर सरकार ना नुंगाइगदब ओइतारदी मणिपुर से सेंटर अमदी मणिपुर सरकार ना लोसनबिरो नत्रगति अखोई खांगबदा याम वारे कुकी नार्को टेररिस्ट ने तौरिबा थबक से अतोबा मतमदा लोसनबिनबा तौबियो अमदी सोल्यूशन पुबिरो सेंटर अमदी मणिपुर सरकार ना मणिपुर मियाम की पुंसी से अमुतदी कन्बियो हाइबा वाफम से थमजक कक्सिंग डिस्ट्रिक्ट की सूरु पुलिस स्टेशन कोनबा सेरो पार्ट 3 दा लेबा सरस्वती प्राइमरी स्कूल मनाक लेबा लोकोल अमदा पोखाइद्रिबा 51 mm की मोटर सेल अमा लेरमले हाइरी मोटर सेल अदो ngasi ayuki pung 8 मखाइरोम ताबा मतमदा कुठाग 3 सुबा असम राइफल्स की टीम अमना थेंगनखिबनी मोटर सेल अदु थेंगनबगा असम राइफल्स की माइकैदगी सूनु पुलिस स्टेशन पाउ पीदुना मफम अदु पुन्ने यंगसिमिनकी लोइना असम राइफल्स की बॉम्ब एक्सपर्ट सिंग लाक्तुना बॉम्ब अदु नुमित युंगबा मतुंग पुंग 12 मिनट कुंथारोम ताबा मतमदा बॉम्ब फंगलिबा लबुक अदुदा असोयंगाम यावदना पोखाय हंद्रा मंगहन खरे ngasi फंगलिबा बॉम्ब असे हौखिबा सही की मे गनिपान अमदी जून की अहुमदा कुकी खुलाई पाइब सिंगना सेरोदा अटैक तौरपा नुमिता सिक्योरिटी फोर्स का नोमई कापनबा दुदा पोखाय हौदबा बॉम्ब ओइगनी हाइना मियामना थाजनरी मणिपुर थोलिबा इरांग असि ममांगदा लेंगाक पाइरमबा सिंगना सोरमबदगिनी हाइना मणिपुर सिमिस्टर नोंथोंबम बिरेना तत्तना फौनोकलिबा असि ममांग लेंगाक ता यावरमबा मिसक अमा ना असिगुम्बा फोंदोरपा असिमक लाइबक थीबनी नोंथक्ता टिन सिटलगा इमाइद ताई हाइबदुनी हाइना कम्युनिस्ट पार्टी ऑफ इंडिया CPI M की सेक्रेटरी खेत्रीमेम सांतना हाइख्रे ngasi मणिपुर प्रेस क्लब ता पांगथोखिबा पाव इनफम अमदा वाफम मसी फोंदोकलदुना सांतना हाइ हौजिक मणिपुर थोकलेबा इरांग असे मणिपुर सिमिस्टर नोंथोमम बिरेन अमदी महागी कैबिनेट मिनिस्टर सिंगना सेक्शन बवाटपदगी थोकपनी इरांग असिना मरम ओइदुना मिसम मियाम कया अमदी युम कई मैना तुमना साख्रबा मयुम मकई लेजद्रबा मियोय लिसिंग अनि हेनबना तोंगान रिलीफ कैम्प सिंगदा संगफम लौदुना लैरी इरांग असे इंडिया लेंगाक अमदी मणिपुर लेंगाक पाइरिबा BJP की डबल इंजिन असिना लोसिनगे खलबदी नहान लोसिनबा यारबनी इरांग असी अथुबा मतमदा लोसिनबा पॉलिटिकल पार्टी मंगाना न्यू दिल्ली की मिनिस्ट्री ऑफ होम अफेयर्स हेरिटेज बिल्डिंग मेजर DM सान नेशनल स्टेडियम दा लेबा Commission of Inquiry Manipur Violence 2023 da complaint on affidavit पेशिन खरे लोइना मणिपुर दा नोम कांगना थोगलेबा इरांग असिना मरम ओइदना अमुकना अफस्पा थमजिलकपा याय हाइना मणिपुर की सिमिस्टर ना फोंदोखिबा वाफम असी यामना लाइबक थीबनी ममांगदा लेंगाक पाइरमबा सिंगना सोरमबा थबक कया अमा तौरमले हाइदुना हौजिक लेंगाक पाइरबा BJP लेंगाक असिना येंगदुना लेबगी महौता असोइबा सिंग अदु सुमथोकपदि करी काय हाइनसु महांगना फोंदोखि ने CPM ना ने रुआते पार्टी मोशन लगने तो भी बिना दे पांडा की कंपनी ने कोई मध्य या मरुइना नसी से यावी बा मरुइना की प्रिंट मीडिया की या इलेक्ट्रॉनिक मीडिया की मोगी चिनो लोइना में कोई इलेक्शन हजबनी मसी माइ तो के दा कोई लेबा अमा पांडा फोर पिलर नि हाइ डेमोक्रेसी की कोई प्रेस की मोसे मसी मी अयाम बना खोमजिनजरगा हौगिबा थानि पांजदा खोमजिनजरगा ngarang han
ngasi Jirbam district ki Kalinagar part 2 da leiba Child Jesus Catholic Church ama Reverend Dominic Limon D.D. Archbishop Emeritus Imphal na ribon kaktuna church adubu hangdokki bagaloina na Deacon Gangmi Samuel Augustine gi priestly ordination thorum amasu pangthokre Child Jesus Catholic Church inauguration program amadi Deacon Gangmi Samuel Augustine gi priestly ordination gi program asida mari leinana adum John Rongmai local Catechist of Child Jesus Catholic Church na asumna hai ngasi Child Jesus Catholic Church sangaba numit asiga loinana aikhoi church ki member Deacon Gangmai Samuel Augustine gi priestly ordination gi thorum ani asi punna aikhoina pangthok sabani thorum asida Reverend Dominic Limon D.D. Archbishop Emeritus Imphal na laktuna afaba yafe paujel peki loinana hojik Manipur da thokliba irang asi atuba matamda santi poroknaba isor mahagi mafamna thauminan si haina mahagna phondoki laison isai sakpa prayer toba nat ke jagoi utpa amadi akhang ahi kayana wangang mana thronggi maruoiba saktam sing oike Aikoigi anuba langon gi paujel puba lamsang khongsat haina mingthonba Manipur Youth League mayol gi lamsan khongsat ase ngasi tarni subanumita mayang Imphal dagi koksai upokpi waheng khuman paudra laklaga nambol SC gi manung san leiba leima pokpam lasal ground da khongsat adu lamthumpham oiki mafam aduda miyang weba mifam amsu pangthoki kendra sigi manung da lariba waheng khuman isop Kunpam amadi lemu popam gi yam leba miyam na saruk yaduna mayol gi miyosing harau tiam oktuna makoi puning thawat ki mafam aduda mayol gi convener Assam Prince Manipur University of Department of Economics ki Associate Professor Dr. Singlen Maisnam Nahalor Thodang gi editor Khoirom Loyalakpa AMS ki President Oinam Nickerson Lasal gi advisor L Sandra Lasal gi Women Wing gi Secretary O Pramodinina atoba mithulon sin oina amadi wang of singona saruk yaki from to the Assam Prince na haikibda mayol gi lamsang khongsat asibo harau team opi widamak lamdam masigi miyamu tagat sari mating leiba mapangal kanba phurup ama oige harbadi phurup adugi leiriba lengak lon semilon ase yamna phaba mathau tai aikoi gi khunai gi lengak lon ase sum chare khunai ase lekha tarakpagi phibam da leire maram aduna miyam section min ase haike Mating laiba papangal kanba frup ama oige hairabadi hairiba khunai hairiba laiba hairiba frup adugi leiriba lengak lon khunai ro semilon hairiba yosabi mokong ko humse masi yamna lingba yamna phaba ama mathok tai adubu aikoi gi repa ifrup ikunai asidadi Hai biyo sabi makong humase masi sum sare kinta dore take dore highway sini Makata na khongsat adu lemu pom dagi amuk horga thiam mangrapok pi kaithel langpok lamlong kaithel larenzam amadi mekola phaurga malomda lamthungpham oike 10th amadi 11th IRB gi damakta khallaba candidate sing Assam da training taunaba syllabus gi mahutta Manipur da oina tahunbiu haina candidate sing na phongdrok nei ngasi nungthil Manipur press club da pangthok paw infam amada mai paklaba IRB gi candidate Kisan Saikom hai 10th 11th IRB amadi atopa sing gi mai paklaba candidate sing asi Assam gi Dergaon da leiba police training center da training taununaba lenga gi police department na silak liba asi Haujik Manipur gi oiriba phim asi yenglaga adumak Manipur gi pangai da leiriba Manipur Police Training College asida tahonbiu lenga ki police department na paikalak liba thorang asibu yaring da bagaloina na ngasi training asigi damukta ngaidur leiriba mai paklaba candidate singi oiba miphamama pangthoklaba tungda Manipur gi Chief Minister da point manga yawa memorandum am pisin khrei karigumba hariba training asi Manipur gi wangmada taunaba honoraklabadi candidate sing amata yaudaba haina warep nare haina mahang makhata na phono ki mahang hai riba mai paklaba candidate singi marakta hojik lamdam asida thokliba irang asina maram oiraga relief camp ta leiba yauri mayum makai maina sak khiduna
mathau tabat document sing phangdaba amadi loya dagi khudongsa daba kayama yaubna mapalam de satuna training tawbada achauba khudongsa daba kayama mayok nabagi phibam ama leibana haiba training asi adumak Manipur Police Training College pangida kahonnaba Manipur gi semester gi miyeng sangbiu hainasu mangna phongdokki CM da koina submit tawjarubani adubu response date 10 bugi manung da phangba ya na adumaina maybe da harapuduna koina press newsje tawjabani sigi kuthang dagi mayam ahoigi ijin laujing lakpiriba mayam dina sigi through dagi ahoi CM da yawrakanda CM gi athuba response ahoi hangnabagi damakta ahoi tawjabani Thasgi January tang anida ithai various gi maning local da kumbi setupur da leidiba ani suba Maharajmen ka kumbi kendra gi akoi bida leiba maira paibi singa sauna muknaba ma thokhiba adugi matang da Maharajmen na maira paibi da FIR ma palakhiba ase yaning de athubada FIR ase hando haina ithai nupi macha ithai nupi cha association gi secretary Haubizam ibem nuksina ngasi paumi singa phongdokre ani suba Maharajmen na maira paibi singda FIR panbi mayukta yaning de pholok kumbi kendra da leiba maira paibi singna thoraktuna ngasi kumbi kethel da maira paibi da FIR panba yaning de paliba FIR athubada kakadamani haiba kholaw lauduna khong sanction ki ibem nuksina makha takibada numit aduda Maharajmen kanguna lambi da lakbagi mahutta labukta phaurga lakhi aikhoina labukta injang napi sanglaga leibani Maharajmen kangbu adu sorokta oina satpinaba haijaki maduda makoina minute 10 leraga satke kunnerga satke hairaga mera paibi singda karem kathainaba mong kayama ulaki madugi thawai usittawa adu maitei nupidadi yaroi haina mera paibi singna makoibu takthokkhibani makoi takthok rubagi mera paibi sing gi mathakta FIR ma palaklei maram aduna numit humni gi manungda paliba FIR si athubada laktho natrabadi kumbi kendra da leiba mera paibi singna akanba khongjang sangsilagani haike Maharajmen na khuda badadam ama pibire maram chadada akhoi moi butak tho base FIR ba palbire hauji police akhoi phadagi koi tan tan da bire adubu akhoi na sarkar gi magai da haijare hauji paliba FIR se athoba badam da hantok piyo natrabadi akhoi apurba Manipur gi oiba baira pa bi khongjang changjalakani maram numit humni akhoi na thajare apunba kumbi ke dagi maira pa bi singna numit humni gi batung da paliba FIR se withdraw tawgadabani garigi Manipur gi maira pa bi da makhoina FIR panba taragadi koki nupida su palbam thoi how I request Narendra Modi ji just all the army should take out from the Manipur. They are giving trouble us. We are suffering from the Indian army. Please take out from the Manipur. Yes. Sara Kobi mera paibi amanasu Maharajmen na mera paibi da FIR paliba se yaning de hainasu pendaba phongdrokle Wasi haiba numisidage aikhoi gi FIR panbiriba ima singda dandi pibiriba se sungya yaningde aikhoi pamde aikhoi pende yaningde aikhoi ira leite ima liba kannaba aikhoi thokjabani lare wasi haiba numisi Delhi Police na wanted lauthokraba terrorist sama ngasi mahagna lotro lerama mafamdagi fakri magu phana reward lupa lakma lauthokpa Javed Ahmed matu kauba terrorist adu Delhi dagi phakibani Jammu and Kashmir gi Soporeda leiba terrorist asi terror incident kaya du senai hairi Pakistan satuna Hizbul Muhazuddin commander singh dagi training phanglakraba Javed Ahmed matu asi Hizbul Mujahideen gi chief oiramba Riaz Naiku ga yamna nakna tinabani hairi Riaz Naiku hokki sahida encounter amada hatkrabani mahaki manau nupa Jammu and Kashmir gi Soporeda grocery gi dukan ama phamba Rais Motuna masu ahung gi firal hayaduna haikibda mahak Indian ama oina sauthok sei mahaki mayambagi thabakka mahaka karigum amata mari leinade hingsa gi thabak tawdana mahakna mahaki mayamba Javed haiduna lakhibani hairi Delhi Police Special Cell Piba reporter Javed Matudabu Farnaba
National Investigation Agency NIA na search operation sathaki pistol ama grenade ama amasung documents kaya su phagat khre atai terrorist singa pulga kari thabak sathanaba thorang toribage haina police na Javeta hangki Jammu and Kashmir da handak thokiba thorosing su mahak yawbra haina su thigatli bani Delhi excise policy ga mari leinana money laundering ki matang da wahang pahong taunna ba enforcement directorate ED na kaubda ahumlak na thok tumna lak laba Delhi ki Chief Minister Arvind Kejriwal wo pharba yai haina mahaki yumda additional police force thamkhre hairi AP ki lusingba amade minister ama oiriba artist na haiki bada Arvind Kejriwal ki residence da ED na red chatraba yai haibagi pau phangbadagi Chief Minister ki residence da kanasu sanglupangam ba police personnel sing thambani Chief Minister Kejriwal pharba yai haiduna journalist sing yauna miyoi kaya Kejriwal gi residence da lakna pullaki adumoina police arrangement tawriba aduna de ED gi action ga mari leina de hairi e paw amata su phangbusu leite haina police officer amana fodoke hauzik aroibada maroi paw honu pijari Moreda mathau tawba special commando amadi state force ki mathau taba khoju khulai sing ngarang yorakre hairi Common question pre-board exam 2024 ngasidagi hawkre Lilongi thaudok to leikidraba miyoi manga gi aroiba mathau mangam ngasi pangthokre Loinana lupa lakh ma gi riwa lauthokraba terrorist Javed Ahmed matu Delhi police na fakre ngasi gi image PAODAM sanok saba matang su lojere miamu amkhona kromjeri